ꯑꯩꯈꯣꯏꯁꯨ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯁꯤꯖꯤꯟꯅꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯟꯁꯤꯡ ꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯟ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯈꯔ ꯌꯥꯎꯔꯤ ꯑꯁꯤ ꯅꯣꯏꯗ ꯑꯩꯅ ꯈꯨꯗꯤꯡꯃꯛꯇ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯁꯤꯡꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯃꯌꯥꯝꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯥꯟꯗ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯝꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯁꯤ ꯀꯔꯤꯝ ꯀꯥꯟꯅꯗꯕ ꯄꯣꯠꯅꯤꯀꯣ ꯅꯣꯏꯅ ꯍꯌꯦꯡ ꯊꯥꯕꯜ ꯁꯤꯜꯂꯀꯥꯟꯗ ꯊꯥꯕꯜꯗꯨ ꯀꯥꯏꯔꯛꯄ ꯑꯃ ꯇꯧꯕ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥ ꯀꯣ ꯌꯥꯎꯗꯅ ꯅꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯇꯧꯕ ꯉꯝꯈ꯭ꯔꯒꯗꯤ ꯐꯕ ꯅꯨꯄꯥ ꯍꯌꯦꯡ ꯉꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯗ ꯌꯥꯔꯣꯏ ꯑꯗꯨꯝ ꯉꯥꯛꯑꯐꯥꯎꯗ ꯚꯣꯂꯨꯟꯇꯤꯌꯔ ꯂꯩꯅꯐꯥꯎꯗ ꯊꯥꯕꯜꯗꯤ ꯀꯥꯏꯅꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯅꯔꯝꯒꯅꯤ ꯀꯣ ꯅꯍꯥꯁꯤꯡꯗ ꯑꯗꯣ ꯍꯌꯦꯡ ꯈꯨꯠꯂꯥꯏ ꯁꯥꯎꯅꯕꯗꯒꯤ ꯈꯨꯠꯂꯥꯏ ꯐꯠ ꯐꯠ ꯁꯠꯇꯣꯛꯅꯔꯣ ꯀꯣ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯅꯣꯏ ꯂꯧ ꯉꯝꯒꯗ꯭ꯔꯥ ꯑꯗꯨ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇꯨ ꯅꯣꯏꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯆꯣꯡꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯏꯔꯥꯡ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯈꯟꯒꯅꯣꯕ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞꯇꯣ ꯈꯔ ꯈꯔ ꯍꯟꯖꯟꯅꯔꯀꯥꯟꯗ ꯇꯧꯗꯕꯅ ꯐꯩ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯇꯧꯒꯦ ꯅꯣꯏꯅ ꯇꯧꯅꯤꯡꯉꯒꯗꯤ ꯅꯣꯏ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯂꯧꯕ ꯉꯝꯒꯅꯤ ꯁꯤꯗ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯔꯤꯛꯁ ꯑꯩꯈꯣꯏ ꯄꯨꯖꯒꯦ ꯍꯥꯏꯅ ꯅꯣꯏ ꯊꯣꯛꯂꯛꯑꯣꯕꯀꯣ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯁꯤꯡꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤꯀꯣ ꯊꯣꯛꯂꯛꯑꯣ ꯅꯣꯏ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯍꯥꯟꯅ ꯐꯣꯡꯅ ꯂꯥꯎꯊꯣꯛꯑꯝꯃꯣ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯉꯣ ꯑꯗꯨꯒ ꯍꯌꯦꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯣꯏ ꯅꯁꯥ ꯍꯌꯦꯡ ꯐꯔꯛ ꯇꯥꯔꯛꯀꯅꯤ